Ngasisu Singen Nachum YouTube channel na wari ama puduna laksare wari gi maming mitau tamningba lamui. Wari asi America gi yelomi singi phunga wari ni mayam wari tabirasi. Mathai thaina gi wari ni lamhui amaga kwak amaga makhoi ani yamna nungsi chanana tinarami. Nongma lamhui aduna kharau lairau chatuna machinjak thiba koichat chatlami. Asumna numit chuppa koina chatuna thiba yaba thirabadasu mahangna chaba yaba posak amatasu phangba kauba maraitre. Karam tauni numiti mayum changkhigadaba khajikta mangairi mahak masasu chokthaba yaba chokthare amasung mapuk lamanasu khangam lamde. Masigi phibam yokshilaglaба chida mahangna maki maru kwak khangning ningsinglakhi. Hujiksi mahaki wakal mahaki maruk kwakna leiba asangba chingthakta chingchatlagido haina mapungningda chap yungna lepli. Lai marupki manakta. Maruk kwakna mahaki marup lamhuina matam kuirabagi matung itha thajadana laktoktana lakpa uraga yamna haraujarami. Mahangna marup lamhuibu harau taramna ulaga hairei. Haipa kadomdagino phut phaujalalaksina asum leptuna leire karigino manung changlao lao unadaba kuire ibani nate nangbu nasadu yamna chokthana ure haiwani lamuina wabagi pol phaina hairei itaw ngasidi onthokpa matau haibaduni nong phung nganbadagi chaba yaba pot koichat chatuna thibada masimdi chaba yaba potni haiba posak amatasu phangkhidre ado pukse chati tatlabani kwangna hairei ihe adugi wa oireko adugi wa oirabadi karisu khaluranu aigi nag yorokladabo wai asi hairamlaga kwangna lirung tenjai ama puthoktuna ahangba tiada tenjai ama sat kakhotkhi minna kupada matakta kakhotkhiba tenjai taraktuna mahaki masa sarungda chak yungi kwangna mahaki masa sarungda yungliba tenjai adu satoi angakpani tendongda achauba sadum ama paglai masi kwakna marup lamhuida chau pirami masi lamhuina phangamda chakchada yamna hauna job saiduna chathoi lamhuina kwak yengduna harauna thagatuna hairei itaw aisi itawgi singam loidaba achauba lamana maton sinjare karigumbadasu aigida lengthokpiraktuna itawgi seba phanganbiu masigi damakta aigi nakta noma soidana lengthokpirau kwangna hairei phani ai soidana maki yang kuidabida laksage lamhuina mayum halakpada chatna ngasaigi mahaki marup kwakna mahaki mangda mitrang ama utkibadu asum uduna leiri mahakna kwakna hairiba mahidu kanna kalakjaba phaurakki amasung madumak haininglakhi tolaba lamhui manadi kadaidagi kwakna hairi mitrang tamba ngamgadabano adum oinamak mahakna kwakna mamangmaktada uhankhiba ningsinglaga madumak manaba lirung tenjai ama saduna thammi numit kharanigi matungda kwak mahaki marup lamhuigi manakta lai lamhuina mahaki marup kwak lakpa uraga hainingai leitana haraujarami mahangna kwak yenglaga hairei itaw nang yamna lapna lakpani wabana loiramlagani puksu yam lamlamlagani ai hojik chanaba thorangjagi thindana masi hairamlaga imung changkhiduna makhut mangna sajaba lirung tenjai puthokraga mathakta kakhotkhi kwangna mahaki marup lamhuina tauri matawdu karimata haidana tumin yengli ngahang leraga tenjai taraktuna lamhuigi maphaiganda chak yungsilli lamhui tenjaina yungbagi chaina khangba ngamdaduna makok mamai khangdana ayoi mai sire haiduna tharo onduna khangi kwak lamhuigi matau yenglaga nokningbasu phawi adum oinamak wa machet amata ngangdana tumin yengduna leirami amasung makhatana leiramdana karimata yada tadana hankhi kwaki matau tamningba lamhuigi mapang thodog yenglaga mapungingda kanna nokningli lamhui matam kharadi tena panbagi chaina khona makhong sekau chatli mahak sum khaluraga matomta pangsauda sanglakhi sauningba khangba ngamlaktabadagi mahak thawai changna khut changna makhut mangna sajaba lirung tenjai singkup sana thudektuna laktuna langthokhirami matam khara leiraga tena panbagi asokpa mafam phakhare mahak amuk machinjak thiba tholakhi
ꯅꯨꯃꯤꯠ ꯆꯨꯞꯄ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯗꯁꯨ ꯆꯥꯕ ꯌꯥꯕ ꯑꯃꯠꯇꯁꯨ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃ ꯎꯕ ꯐꯪꯂꯛꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯆꯤꯡꯗꯣꯟꯗ ꯂꯩꯕ ꯁꯑꯣꯝ ꯑꯃꯨꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯁꯑꯣꯝꯅ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡ ꯃꯔꯨꯞ ꯂꯝꯍꯨꯏ ꯎꯅꯕꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯩ꯫ ꯁꯑꯣꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯥꯛꯇ ꯌꯧꯔꯛꯂꯕꯅꯤꯅ ꯀꯔꯤꯃꯇ ꯆꯤꯡꯅꯔꯨꯔꯒꯅꯨ꯫ ꯅꯨꯡꯉꯥꯏꯅ ꯁꯣꯔ ꯍꯣꯟꯗꯣꯛꯂꯒ ꯄꯣꯊꯥꯕꯤꯔꯣ꯫ ꯀꯔꯤꯃꯇ ꯆꯥꯗꯅ ꯍꯟꯈꯤꯕ ꯌꯥꯔꯣꯏ꯫ ꯂꯝꯍꯨꯏꯅ ꯄꯥꯝꯂꯤꯕꯁꯨ ꯃꯁꯤ ꯍꯥꯏꯔꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯁꯑꯣꯝꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯝꯍꯨꯏꯕꯨ ꯄꯥꯔꯁꯤꯃꯟ ꯀꯧꯕ ꯎꯍꯩ ꯃꯈꯜ ꯑꯃꯒꯤ ꯃꯈꯣꯡꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯎꯍꯩ ꯆꯔꯣꯡ ꯆꯔꯣꯡ ꯇꯦꯛꯊꯕ ꯃꯈꯩ ꯐꯖꯅ ꯄꯥꯜꯂꯤ꯫ ꯁꯑꯣꯝꯅ ꯎꯍꯩ ꯄꯥꯝꯕꯤ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯏ꯫ ꯎꯍꯩ ꯃꯌꯥꯝ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯀꯦꯜꯂꯛꯏ꯫ ꯃꯁꯤ ꯁꯑꯣꯝꯅ ꯈꯨꯜꯂꯒ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯩ꯫ ꯆꯥꯕ ꯉꯝꯗꯕ ꯑꯔꯦꯝꯕꯗꯨꯅ ꯁꯑꯣꯝꯅ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯃꯌꯨꯝꯗ ꯄꯨꯖꯈꯤꯅꯕ ꯄꯤꯔꯛꯏ꯫ ꯂꯝꯍꯨꯏꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡ ꯁꯑꯣꯝꯅ ꯍꯔꯥꯎꯅ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯛꯇ꯭ꯔꯤꯉꯩ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯏꯇꯥꯎ ꯁꯑꯣꯝꯕꯨ ꯀꯔꯤꯒꯨꯝꯕꯗꯁꯨ ꯑꯩꯒꯤꯗ ꯂꯦꯡꯊꯣꯛꯄꯤꯔꯛꯅꯕ ꯍꯥꯏꯖꯔꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯕꯤꯗ ꯂꯦꯡꯊꯣꯛꯄꯤꯔꯛꯎ꯫" ꯂꯝꯍꯨꯏꯅ ꯋꯥꯍꯩ ꯑꯁꯤ ꯊꯋꯥꯏ ꯌꯥꯎꯅ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯍꯥꯛꯅ ꯄꯥꯔꯁꯤꯃꯟ ꯀꯗꯥꯏ ꯍꯧꯔꯤ ꯐꯪꯅꯕ ꯀꯟꯅ ꯊꯤꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯎꯆꯤꯟ-ꯅꯥꯆꯤꯟ ꯄꯥꯝꯕꯤ ꯑꯃꯈꯛ ꯐꯪꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯎꯍꯩꯗꯤ ꯌꯥꯜꯂꯝꯗꯦ꯫ ꯃꯍꯩ ꯌꯥꯟꯗ꯭ꯔꯕꯁꯨ ꯌꯥꯟꯗꯅ ꯃꯍꯥꯛꯅ ꯁꯑꯣꯝꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯎꯍꯩꯁꯤꯡ ꯑꯗꯨ ꯎꯍꯩ ꯄꯥꯝꯕꯤꯒꯤ ꯎꯁꯥꯗ ꯄꯥꯟꯕ ꯃꯥꯟꯅꯕ ꯄꯨꯟꯁꯤꯜꯂꯒ ꯌꯥꯟꯁꯤꯜꯂꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯑꯣꯝ ꯑꯃꯨꯕꯅ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯂꯝꯍꯨꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯂꯝꯍꯨꯏꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎꯗ ꯎꯍꯩ ꯀꯟꯅ ꯄꯤꯖꯅꯤꯡꯂꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯄꯥꯔꯁꯤꯃꯟ ꯄꯥꯝꯕꯤ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯇꯨꯅ ꯎꯍꯩ ꯀꯦꯜꯂꯛꯅꯕꯒꯤ ꯉꯝꯖꯕꯤ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯎꯍꯩ ꯑꯃꯠꯇꯁꯨ ꯀꯦꯜꯂꯛꯇꯦ꯫ ꯃꯁꯤ ꯃꯍꯥꯛꯅ ꯄꯥꯟꯕ ꯃꯥꯟꯅꯕꯒꯤꯗꯃꯛ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯝꯕꯅꯅꯤ꯫ ꯃꯍꯥꯛꯅ ꯎꯍꯩ ꯀꯦꯜꯂꯛꯅꯕꯒꯤ ꯅꯤꯛꯄ ꯍꯣꯠꯅꯕꯃꯛꯇꯗ ꯃꯁꯥ ꯄꯨꯝꯕ ꯀꯣꯔꯣꯟ ꯏꯍꯨ ꯍꯨꯗꯣꯛꯂꯝꯃꯤ꯫ ꯃꯁꯤ ꯌꯧꯅ ꯍꯣꯠꯅꯔꯕꯗ ꯐꯥꯎꯕꯗꯁꯨ ꯎꯍꯩ ꯀꯦꯜꯂꯛꯄꯒꯤ ꯋꯥ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯀꯦꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯍꯟꯕꯒꯤ ꯋꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯁꯑꯣꯝꯅ ꯂꯝꯍꯨꯏꯒꯤ ꯃꯇꯧ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ "ꯏꯇꯥꯎ, ꯑꯩ ꯆꯠꯂꯒꯦ ꯈꯣꯠꯂꯒꯦ" ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯀꯁꯨ ꯃꯤꯇꯧ ꯇꯝꯅꯤꯡꯕ ꯂꯝꯍꯨꯏ ꯃꯁꯥ ꯐꯤꯚꯝ ꯊꯤꯅ ꯁꯣꯛꯈꯤ꯫ ꯃꯁꯥ ꯄꯨꯝꯕ ꯀꯣꯔꯣꯟ ꯏꯍꯨ ꯍꯨꯗꯣꯛꯂꯝꯃꯤ꯫ ꯂꯝꯍꯨꯏꯅ ꯑꯁꯣꯛꯄ ꯃꯐꯝꯁꯤꯡ ꯃꯁꯥ ꯃꯇꯣꯝ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯊꯥꯗꯨꯅ ꯐꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯇꯝ ꯈꯔ ꯃꯍꯥꯛ ꯑꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯥ ꯐꯒꯠꯂꯛꯇꯨꯅ ꯅꯣꯡꯃ ꯎꯃꯪꯗ ꯑꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯗ ꯈꯔ ꯂꯥꯞꯇꯛꯅ ꯈꯥꯡꯄꯣꯛꯁꯪ ꯃꯥꯟꯕ ꯎꯔꯨꯒꯤ ꯎꯈꯣꯡ ꯑꯃ ꯎꯔꯛꯏ꯫ ꯃꯁꯤ ꯎꯔꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯖꯤꯛ ꯂꯥꯡꯇꯛꯅꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯁꯛ ꯈꯪꯅꯤꯡꯕꯗꯒꯤ ꯃꯍꯥꯛ ꯊꯤꯟꯗꯅ ꯈꯥꯡꯄꯣꯛꯁꯪꯒꯤ ꯊꯣꯡꯖꯤꯟ ꯌꯧꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯞ ꯂꯦꯞꯄꯤ꯫ ꯃꯍꯥꯛꯅ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯐꯨꯗꯣꯛꯇꯨꯅ ꯀꯧꯔꯒ ꯍꯥꯏꯔꯛꯏ, "ꯍꯣ, ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯕꯒꯦ? ꯀꯧꯖꯔꯤꯕꯁꯦ ꯂꯝꯍꯨꯏ ꯑꯩꯅꯦ꯫" ꯃꯅꯨꯡꯗꯒꯤ ꯈꯨꯝꯂꯛꯏ, "ꯍꯣ, ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯩ ꯎꯇꯨꯕꯤꯅꯦ꯫ ꯂꯥꯎ, ꯃꯅꯨꯡ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ, ꯊꯣꯡ ꯂꯣꯟꯗꯕꯅꯤ꯫" ꯂꯝꯍꯨꯏ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯎꯆꯦꯛ ꯑꯃꯈꯛꯅ ꯃꯀꯣꯛꯇ ꯑꯉꯥꯡꯕ ꯊꯥꯎꯃꯩ ꯑꯃ ꯊꯥꯜꯂꯒ ꯀꯥꯆꯤꯟ ꯀꯣꯌꯥ ꯆꯠꯇꯨꯅ ꯂꯩꯔꯝꯕꯒꯤ ꯐꯤꯚꯝ ꯎꯔꯛꯏ꯫ ꯃꯁꯤꯒꯤ ꯎꯆꯦꯛꯁꯤ ꯎꯔꯒ ꯃꯍꯥꯛ ꯉꯛꯄꯤ ꯌꯧꯈꯤ꯫ ꯂꯝꯍꯨꯏꯅ ꯍꯥꯏꯔꯛꯏ, "ꯍꯣ ꯏꯇꯥꯎ, ꯅꯪꯕꯨꯅꯦ, ꯀꯔꯤ ꯃꯇꯧꯅꯤ ꯍꯥꯏꯕꯒꯤ ꯇꯧꯔꯤꯗꯨꯅ? ꯅꯠꯇꯦ, ꯅꯀꯣꯛꯇꯕꯨ ꯃꯩ ꯍꯧꯔꯤꯗꯨꯕꯨ ꯀꯅꯥꯒꯤ ꯅꯁꯥꯈꯛ ꯅꯠꯇꯅ ꯅꯌꯨꯝꯁꯤ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯇꯣꯛꯂꯔꯤ ꯍꯥꯏꯋꯥꯅꯤ?" ꯃꯍꯧꯁꯥꯒꯤ ꯃꯀꯣꯛꯇ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯇꯣꯛ ꯄꯥꯟꯕ ꯎꯇꯨꯕꯤꯅ ꯅꯣꯛꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯍꯣ ꯏꯇꯥꯎ, ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨꯑꯣ꯫ ꯑꯩꯗꯤ ꯑꯉꯥꯡꯕ ꯊꯥꯎꯃꯩꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯎꯞꯄꯤ꯫ ꯑꯩꯒꯤ ꯃꯄꯣꯛꯀꯤꯅꯤ꯫ ꯃꯁꯤꯅ ꯑꯩꯒꯤ ꯏꯌꯨꯝ ꯀꯔꯤꯃꯇ ꯆꯥꯍꯜꯂꯣꯏ꯫ ꯃꯕꯥꯅꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯃꯇꯨꯡ ꯂꯝꯍꯨꯏꯅ "ꯏꯇꯥꯎ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤ, ꯅꯣꯡꯃ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯂꯦꯡꯕꯤꯔꯛꯎ" ꯍꯥꯏꯔꯝꯂꯒ ꯃꯌꯨꯝ ꯍꯟꯈꯤ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯎꯇꯨꯕꯤ ꯂꯝꯍꯨꯏꯒ ꯎꯅꯕ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎꯇꯨꯕꯤꯅ ꯂꯝꯍꯨꯏꯒꯤ ꯃꯀꯣꯛꯇ ꯑꯀꯪꯕ ꯁꯤꯡꯇꯦꯛ ꯁꯤꯡꯅꯥꯡ ꯃꯄꯨꯟ ꯄꯨꯟꯁꯤꯜꯂꯒ ꯃꯗꯨꯗ ꯃꯩ ꯆꯨꯔꯒ ꯀꯥꯇꯨ ꯀꯥꯔꯟ ꯆꯠꯄꯒꯤ ꯐꯤꯚꯝ ꯃꯇꯥ ꯎꯔꯛꯏ꯫ ꯎꯇꯨꯕꯤꯅ ꯃꯁꯤ ꯁꯤꯕ ꯇꯥꯔꯦꯁꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯣ ꯏꯇꯥꯎ, ꯀꯔꯤꯅꯣ ꯅꯀꯣꯛꯇꯕꯨ ꯃꯩ ꯍꯧꯔꯤꯗꯨꯕꯣ? ꯌꯥꯝꯅ ꯊꯨꯅ ꯃꯨꯊꯠꯂꯣ, ꯃꯩ ꯆꯥꯛꯇꯨꯅ ꯁꯤꯕ ꯇꯥꯔꯦ꯫" ꯂꯝꯍꯨꯏꯅ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯃꯇ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨꯑꯣ ꯏꯇꯥꯎ꯫ ꯃꯁꯤꯅ ꯑꯩꯒꯤ ꯀꯣꯛ ꯆꯥꯛꯀꯗꯕ ꯀꯔꯤꯁꯨ ꯂꯩꯇꯤꯌꯦ꯫ ꯑꯩ ꯃꯁꯦ ꯃꯇꯝ ꯂꯩꯕꯛꯀꯤꯕꯤꯛꯇ ꯊꯥꯗꯦ꯫ ꯁꯨꯃꯥꯏ ꯇꯧꯔꯕꯗꯤ ꯃꯇꯝ ꯂꯩꯕꯛꯀꯤꯕꯤꯛꯇ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯑꯃꯝꯕ ꯀꯣꯛꯂꯅꯤ ꯑꯃꯁꯨꯡ ꯇꯧꯅꯤꯡꯕ ꯊꯕꯛꯇ ꯁꯤꯟꯕꯥꯡꯂꯅꯤ꯫" ꯂꯝꯍꯨꯏꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯔꯝ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ
ꯀꯣꯛꯀꯤ ꯃꯇꯨ ꯃꯩ ꯋꯥꯏꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛ ꯀꯣꯛꯆꯥꯎꯕꯤ ꯐꯨꯡ ꯀꯥꯈꯤ꯫ ꯁꯤꯔꯗꯔ ꯀꯤꯖꯕꯗꯒꯤ ꯃꯃꯩ ꯃꯀꯣꯛ ꯈꯪꯗꯅ ꯃꯀꯣꯟꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯨꯔꯦꯜꯗ ꯖꯝ ꯆꯣꯡꯊꯔꯝꯃꯤ꯫ ꯃꯩꯁꯥ ꯈꯥꯡꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯝꯍꯨꯏꯅ ꯃꯤꯒꯤ ꯃꯇꯧ ꯇꯝꯕ ꯊꯥꯗꯣꯛꯈꯤ꯫